Athing batham lakpadagi Scheduled Tribe Demand Committee Manipur Stdcm'S sinba miyam gi mifam matam kaktana yaithokre Meitei singbu Scheduled Tribe list chalhalu haiba kholaudi ninghanaba leitana pandam phangdriba fawba changsinmina khisi haina coordinating body Stdcm gi convener Waikhom Anandana miyamda pauzilakli Manipur government's inaction on the demand for inclusion of indigenous Meitei in the ST list of India, Haibathimda Mifamasi, Ngasi Ayupung Tramathoi Taba Matamda, Palace Compound Leba Iboyaima Sumang Lila Sanglenda Chatanaba, Sem Saduna Lakibani. Mifam Saruk Yanaba, Miam Punba Horaklaba Matung, Stdcm gi Maikei Makhatana Akaknaba Matam Amalip Triba Faubadi, Mifamasi Yetokle, Haina Lautoke. Waikhom Anandana Fongdo Kibada, English Singani Tarani Thoidagi, Meitei Singi Tungi Lambi, Lepkadoriba ST demand si Tauduna. Makatarakpada, English Singani Tara Homdoidagi Hona, State Lengakta recommendation Tabina Batak Sinduna Laklibani. Haukiban with Karanigi Mamang the Ging, as a gimme famsi, my partner Chatanaba Sem Saba Pumnamak, Loiduna, Lading a Cherak. Ngarang ahing nong yai matung pungtranin thoi makaram taba adwaida coordinating body asigi general secretary gi yumda masak khangdaba mioi khara laklam laga thongalda nungna thazillam laga irang sagat kanu haina lauduna chatkhi makhatana ngasi ayupung nipanlom tabada mobile phone gi kuthangda ngasigi mifam asi pangthok piganu haiba wafam thamlakhibani haina mahakna phongdokhi UPPK hai amana kaibam nan man hai KCP hai bakani asina Meitei kasi kada guru convention se at any cost apko piganu wafam se sebagai demand committee kantara khana badala atiki pati loba basum hai basi madu ai ko kana no hai basi identify ko daba kuda kasidaiga akan ba satru mana yasa da kosega Scheduled Tribe Demand Committee na hai wafam se yes or no hai basi atiki mati kawa ko jama mifam se no matung gala tragala mifam se pangthok sa matung kana kari oiba matam na thora ko yato consequence na kari pangthok tragala kari oiba num mani ke marakta Scheduled Tribe Demand Committee na ha oiba reject